Jiribam के बोरोबेक्रा सब डिवीजन के जाकुरा धोर दा कुकी जोमार मिलिटेंट ना मियोय अनि तमथिना हाटखिबा अमदी अंगांग यावना मियोय तरुक फारगा पुखरगा मिहाथिना हाटपिखिबा अदुगी दमक सेमखिबा JAC अमदी मिहार सिगा मरी लेनना मियामगे ओइबा इहौदा सीनियर एसपी कॉलोनल रिटायर नेक्टर संजयममना कापथोरकपा नोंमै मरुना पांदुना लेखिद्रबा खुंद्राकपम अथौबा अमदी असोकपा कैसाम बिशनगा मरी लेनना सेमखिबा JAC अनि असिना Manipur leingak-ka thamkhiba demand sing adu thabak ta onthokani haibagi thajaba pirakpadagi Silchar Medical College and Hospital gi Miral Sangda leiba Asiba Hakchang mapal adu Hayeng Meeyamna Louraga Jirbam gi Ningsingkhul Da Leiron Challagani haina JAC gi miyoi singna phongdokre ngasi Jirbam gi Bauparada leiba AJMP gi office da thodok sing asigi matang da semkhiba JAC ani asigi mihut singna saruk yaduna pangthokpa paug mifam amada wafam kaya phongdokhi JAC against brutal killing of Pundrakom Athoba Singh amasung serious injury of Sam Kishan Singh Dabi Tokibadagi Matungina Nectar Sanjay Bamasi Athomatam Datamnet Tawadabani Habasi Tonobitamakta order Tokiba Lere amasung DIG Anina Saba Inquiry Committee amasung Siam Kibki Matungina Inquiry Chathar Nihabagi Hazabasu Tambire Asing Manunda Yam Maru S Gracia Gemiligi Amada Chanaba Tunaba Jogama Nibasi Athomatamda Toroni Habasi Narangi Honorable CM JAC Kutanga Hazaba assurance to Pibirale Tamliba demanding a sea Ayabama assurance of Pibirapataki had a dead body as sea Lowagi Yanabasi Puzarapani. Make-up pagi to Tokiba Sokiba, Pagi Kasam, Bisan Sing Su, Asopa the Lion with that Sangadaba, expensive Pundaba, the government side Tagi, Bia, Toguni Habigi, Hazabasu Tambire, Masimasu Hazening.